Online Manipuri numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau kanglaipakke apunma kholaugi update tegi laukhujarake Kuki Jo singna makhoigi Puducherry UT gi dumaina separate piu hairuba adu center na Yakhidre hairi chahi humphunipan surabi ahal amagi saru polang masagi yumgi phamungda leiramle mapuroiba leitrabi chahi humphunipan surabi ahal amagi saru polang oina masagi yumgi phamungda leiramle hairi thaudo asi Guwahati da leiba Jyoti Kuchi da thokibani saru polang oina leiramlaba mapuroiba leitrabi adugi maming Purnima Day humphugani pan kawi hairi Police tagi fangba paugi matung ina ahal asi chawrangna tha ahumgi mamangda siramba yai hairi machanupa amaga leiminabani hairi wakhal lainana naraba machanupa asina mama leitabagi pau asi kanada su haidoklamkhide adubu yumlomna basingna matam sangna Purnima Day bu uraktaba amadi namthiba manam lakpadagi police ta pau piki police laktuna yum aduda yengsiluba matamda ahal asi masagi phamungda saru porang oina siraga leiramba thengnarakibani hairi thaudo asiga mari lenana police na investigation chathakibaga loinana forensic department mioising amadi CID laktuna misi asigi matangda kupna yengsinki haina pau asina makha tari Arambai Tengol gi control room gi operator Laisham Robertson na thadorokpa notice amada Arambai Tengol gi leibiriba unit khudimaki ichil naw pumna maki mafamda wafam ama khanghanjari madudi unit ki site gi lagaw faba mi faba na chingba amata chatpiganu haujikti khulai paina bangak tasu oibanina khana chaina bathok loi hainingai leite amadi commander singna khulai sing mafam chana thambiu maram leitana numidang da khulai puthok piganu yariba makai numidang movement tawganu karigumba problem thoklakanda commander knowledge leiti haina su haibiganu amadi ichil inaw pumna maknasu any thabak ama tawba matamda commander da report loina tawbiramu commander da report thamdana thabak tawbiganu commander singna su GSQ da matam chana report tawna puna thabak tawbinaba khanghanjari Explore Manipur gi update tegi laukhujarake share tawbiraga ichinaw sibu fangnaba hotnabada irecha mayam gi mateng nijari Laishram Tony Meitei address Khundrakpa Makha Leikai son of Laishram Boren Meitei Laishram Manileima haribi inaw asi unit 16 Khundrakpam gi Tengoloini yumdagi thokibadagi hanjilaktre Nagamapal dadi urami haina sutai adobu yumdadi hanjilaktre hayengsu inaw asigi exam lei haina yumgi maikaidagi takpirai nungsijaraba unit 18 gi Tengoloi ichil inaw singna inaw asibu thibada mateng pangbiu amadi thengnabiba ubiba thoklabadi mafam aduda fajinduna thambiu unit 18 da pau pibirau haina unit 18 control room gi maikidigi haijari Kuki Terr Rist singna Meiteida quit notice piba Kuki Terr Rist singna Meitei miyam gi mathakta landaningba matam ama hekta da landaba ngamlibasi security force sing mathauda pukning changdaba amadi lenga ki home department gi intelligence fail oibadagini Central Force sing military paramilitary na chingba singna miyam gi punsi amasung lanthum ngak senba ngamdre Kuki Terr Rist singi mayokta lepagi mahut makhoiga lengona duna chapminnabadagi Meitei singi mathakta landaningba matamda landaba ngamlakhibani masimakti miyamgi chawna laibak thibani illegal immigrant migrant chin Kuki Jo terrorist singna Meitei singkhul thadoktuna chatkhinaba quit notice pibadagi handoktuna state amasung central force singda fawba piba ngamlakhiba asi matau karamna oirakhibanu haibasi miyamna nan naina baga loinana section phamthoi Kuki Kangluk ki Marvelous Volunteer singna Barak Circle da leiba Meitei Frup ki Miyoi sing Manipur Police IRB amadi Central Force sing October 19 gi numit tadringai da mafam asi thadoktuna chatkhigadabani haiba akanba warning da quit notice pikhiba amadi mathangi numit October 18 gi anganba ayukta Kuki singna Meitei gi khul singda bomb yauna afaba makhal gi khusukulai sing sijinnaduna landaraktuna lanthum kaya amangata thoan ki loinana yum kai mai thaki Numit asimagi numidang athengba pung 10 rom tabada N Samarendra kauba miyoi amana nungkhang khulda chalaiba rubber farm gi yum ni mai thatki yum mai thaba lakhiba miyoi nipan lomna afaba makhal gi khulai paiduna marlon ngangba miyoi sing aduna yum adu mai tharamkhibani yum sing aduda rubber farm gi thabak su na balaiba non local sing na leibani Kuki Frup ki miyoi sing na Moreda leiba Meitei yauna atai Kangluk ki miyoi sing hankhinabagi notice piba amadi Churchanpur amasung Kangpok pida leiba miyoi sing tanbagi thabak chatharakhiba si lawmapu yongna tanbaga pankhakni Meitei singna maramdamda mitop kumna lanjena duna hingba ngamdabagi fibamda leyaklibasigi matangda Meitei miyam maru oina lengangna mitop miyancha singbu miyok michan faba minungsi chawba uluba amadi tunglam chatta kari fibam oirakadagi haiba khantahudabadagi oirakhibani Manipur ki gelhomi yek salai taret leiba Meitei amasung chingmi machin manaw anigi miyamna maramdamda michel oibagi mathakta kangkhol mutkiba yabagi fibamda leirakhiba asidagi matam chana kanja haunaba matam leiringaida
ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ, ꯆꯤꯡꯕꯨꯔꯣꯏ, ꯇꯝꯕꯨꯔꯣꯏ, ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯩꯇꯩꯁꯤꯡꯅ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯕ ꯑꯗꯨꯒꯤ ꯐꯤꯚꯝꯒ ꯄꯥꯡꯈꯛꯅꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯡꯗ ꯇꯥꯔꯤꯕ ꯌꯦꯜꯍꯧꯃꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯑꯃꯗꯤ ꯇꯝꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯆꯤꯡꯗ ꯈꯨꯟꯗꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯊꯧꯑꯣꯡ ꯆꯠꯊꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯂꯦꯟ ꯂꯣ MLR&LR ꯑꯦꯛ 1960 ꯆꯤꯡꯗ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯍꯟꯗꯣꯛꯇꯨꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯩꯁꯤꯡꯗ ꯆꯤꯡꯗ ꯁ꯭ꯇꯦꯠ ꯂꯦꯟ ꯂꯣ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯩꯇꯩꯁꯤꯡꯕꯨꯅ ꯆꯤꯡꯗ ꯈꯨꯟꯗꯥꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯥꯏꯒ꯭ꯔꯦꯟ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯡꯗ ꯈꯨꯟꯗꯥꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯨꯕ ꯃꯍꯩꯅ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤꯁꯤꯡꯒꯤ ꯂꯝꯁꯤꯡ ꯀꯨꯀꯤꯅ ꯈꯨꯜꯂꯤꯡꯕ ꯃꯐꯝ ꯑꯣꯏꯔꯛꯈꯤꯕꯗꯒꯤ ꯇꯝꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯛꯇ ꯂꯥꯟꯗꯥꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯔꯁꯤꯡꯅ ꯆꯤꯡꯒꯤ ꯂꯝ ꯑꯌꯥꯝꯕ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯖꯥꯂꯦꯡꯉꯝ ꯁꯦꯝꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡ ꯈꯛꯇꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯃꯥꯌꯣꯛꯅꯕ ꯂꯥꯟꯊꯦꯡ ꯊꯦꯡꯅꯔꯤ꯫ ꯌꯦꯜꯍꯧꯃꯤ, ꯅꯥꯒꯥ ꯌꯥꯎꯅ ꯆꯤꯡꯒꯤ ꯀꯥꯡꯂꯨꯞꯁꯤꯡ ꯂꯥꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯉꯩ ꯕ꯭ꯔꯤꯇꯤꯁ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯗꯤꯚꯥꯏꯗ ꯑꯦꯟ ꯔꯨꯜ ꯆꯠꯊꯗꯨꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯍꯟꯊꯍꯟꯅꯕ ꯁꯤꯟꯕ ꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯏꯂꯤꯒꯦꯟ ꯀꯨꯀꯤꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯇꯛꯊꯣꯛꯇꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯇꯨꯅ ꯅꯤꯡꯇꯝꯅ ꯍꯤꯡꯖꯅꯕ ꯑꯆꯦꯠꯄ ꯈꯣꯡꯐꯝꯗ ꯂꯦꯞꯃꯤꯟꯅꯕ ꯃꯇꯝ ꯌꯧꯔꯦ꯫